Fagatlaba pan Masala Amadi Hidak Managi potlamsing Mei Thaduna Manghankhre. Imphal West District ki Food Safety Administration amasung Sekmai Police Station ki combined team amana market value da lupa lakh tara nithoi lising maudra nithoi chanipan oigadaba T5 chewing tobacco bag maudra ga loinana talab pan masala bag chama marfu fagatlakibaga loinana Mei Thadokduna Manghankhre. Manipur da asigumba nisagi potlamsing asi mamangdagi hauna athingba thamba laikiba maramna tongan mafamsingdagi fagatlaba matungda handak official oina Mei Thaduna Manghankhibani. Aina thingba thamkraba nisagi potlamsing adu Imphal West District ki Langthabal Kunja Awang Laikaida leiba Ningthaujam Chitrasen chahi 94 suba mioi amadagi fagatkibani. Chatliba chahi asigi October 19 da Manipur Lenga ki Food Safety Commissioner su oiriba Chief Secretary na thokiba notification namagi matung inna potlamsing adu Mei Thaduna Manghankhibani. Fagatlaba potlamsing adu gi matangda case ama laukhatlaba matungda lupa lishing marfugi penalty pikre loinana Food Safety and Standard Act Englishing Anitaruki section Yankai Nipan gi makada penalty asi pikibani hairi. Miyoy adugi mathakta Food Safety Administration na masigi officer sing L Arun Kumar, H Prem Kumar amasung L Sarat Chandra su yauna potlamsing adu dispose tawduna manghankhibani. Thawram aduda Sekmai Police Station gi officer in charge su saruk yaki. Miyamgi haksel da sathina akaiba piriba pan masala amasung khaini na chingba hidak managi potlamsing akan mamong da athing mathambagi notification ama haukiba October gitang 19 da thokraba matungda mari lainaba agency sing amadi law enforcement agency sing na ain kai na hidak managi potlamsing laiba yonbagi thabak khudingmak akan mamong da athing mathamlaklibani.